Imes pada miyeng tabiri basingbu ahan mamaktada binitana taram noksa bagaloyana kurumjari. Hauzik pada masigi maroy pau thamjari. Serauda kuki militant singna nomay kapthorak pada miyoy amasire. World Environment Day 2023 thorang pangthok nakre. State Liminary ba section kudimagna punna honarabada nungsi chanaba purakpa ngamgani haina azang rongmaina phongdokre. Loyana fossil fuel petrol amasung diesel sinadrabadi pollution sada nipudi hantahanba ngamgani haina Union Minister Nitin Gadkari na haikre. Mapongweba Paulo Birasi Kaksing District Serau Lamkai da laiba utang pokpi Kochofai amasung Singtam area da lairamba kuki militant sing State Security Force amadi miyamna takthokraba tungda mafam aduda lairamba yum sing miyamna mai thadotuna manganta ankre. Amaromda Serau awang likai da laiba yum amada lotuna lairamba kuki militant singna nongmai kapthorakpadagi miyoy mari asopan nangkre hairi. Ngasi Serau area da changsiluba ikhogi paumina phangba pauda ngarang Nazaret khulda lairaba Kuki militant sing takthokduna mafam aduda lairamba yum sing mai thadokraba tungda ngasi Serau lamkhai da laiba utang pokpi Kochofai amasung Singtam area gi mafam aduda lairamba yum sing miyamna mai thadokduna mangan taan kraba tungda Thingkhamphai area da mamsilakpa phawba akanba mawongda makhatana nongmai kapna khre hairi. Amarom da ngasi nungthil pung manga makhairom tarakpada Serau area da security na khudum sansile khanbadagi Serau mamang lekai da laiba Serau gi pradhan Naubi chagi yumda mahaki machani pa Salam Romeo galoyana tower gi thau hanaba miyoi taruk gypsy amada sangsilubada hana yum amada lotna leiramba kuki militant marina gypsy adu tamna nomai kapsalakibani hairi. Nongmai kapsalak paduda miyoy taruki manungda miyoy mari asopan yawbadagi Kaksing Khunau Primary Health Center amadi Jiban Hospital Kaksing da pukhatuna ahanba layeng satharba matungda Imphal gi Little Clinic da pukhatkre. Miyoy ama mafam aduda changsinba ngamdabadagi gypsy mathakta taduna leiri atopa miyoy amasu thiba khangduna leiri. Asokpa sing adugi mamingna Yumlembang Korau chahi kunmanga apokpa Manau Serau mamang lekai splinter na nanggal amadi Kokta Panbadagi Sokpani, KSIS Okendro Sahi Kuntramathoi Apokpi Asolata, Serau Mayay Lekai, Nomay Maruna Kokta Panbani, Soibam Joni Chahi Kuntaret Apokpa Monbi, Wangjing Hodamba Mamang Lekai, Oithangba, Kongi Kuningda Splinter na Panbadagi Sokpani Amasong, Salam Romeo Apokpa Naubisha, Serau Mamang Lekai na Makokta Splinter na Panbadagi Sokpani Hairi. Manipur gi hauze oiriba situation asigi matangda khananina ba amadi lamdam asida santi puraknabagi matangda tongan balup amadi miyoi singa Manipur gi Governor Anushya Uike ga tongan unakre ngasi All India State Government Employees Federation Manipur State Unit ki Dr. E Girani amadi atay miyoi mariga Governor ga unaki unabaduda temasigi maikai dagi Governor da memoranda ama submit tobagloyana state asigi soksilaba law and order gi matangda khanaki maduda Governor na state sa tholiba hingsa gi thodok asidagi ngathoknaba lokhappa yaba khongthang longnaba amadi lokholiba security measures na state asida santi hanjahanbada mateng pangani haina thajaba pirakhi. Ngasi Governor ga Khundrakpam ACG MLA Thoksom Lokesor Apex Committee of Victim Villagers Iko Sadu Yangkhom Dolai Thabi and Laitan Pokpi Mairen Paki ko convener El Basanta Maitei galoyena atay miyoy taruka unaki maduda Governor ga unaba lakhiba sing aduna mayum mai thabana sing badagi selakraba sing na mayok nariba awaba sing matangda paudongki loinana nomada changdraba yadraba polam sing hidalangthak angang sing na lairik tamba phangdribas na singba kaya amadi darka laiba security measures su lokhapiduna miyamgi punsi amasung lanthong ngakpi senbinaba haijaki maduda Governor na relief camp hangliba singda pangbe aba mateng pangani amadi state asida santi nungsi chanaba puraknaba honagani haina thajaba pikhi
Nakal amaromda Joint Transporters Committee Manipuri ko convener Wahengbam Sanatom Bagaloyana Miyoi Mangana su Governor ga unaki. Maduda tim maduna National Highway da blockade laibana maram oiraga state miyamna pot ki mamal tangkhalakpagi awaba thengnariba life saving drug sing leislaktriba sigi matangda paudam ki maduda governor na Central Force amadi atai Security Force ki matengna miyamna thengnariba awaba ko honaba highway khudimak ningthina mathau tahonaba honagani haiki Haukiba me tang ahumdagi hauraga hauzi stage da thokliba irang asna maram oiraga tongan mafam singda maroina sugnu serau romdagi lanjanarakpa miyoi singna jangjapam loduna leiriba kaksingda hangba relief camp singda ngasisu kaksing kendragi MLA mayanglambam ramesona koina satuna yengsinbaga loyena selgi mateng piramle MLA Ramesona ngasi Kaksing Wairi Kongoi Community Hall, Kaksing Public School, Yumbi Macha High School Kaksing, Victory High School Kaksing, Grace Cottage Academy Kaksing Amadi, Manipur Life Science School Kaksing da Hangliba, Relief Camp Sing da Satuna, Camp Talariba Singi Awat Apa Hangbaloyana, Sugunu Amadi Serau da Kuki Militant Sing, Taktoki Bagi Pau Tamki. MLA M Ramesona Pondorak Pada, Hana Kuki Militants na Kudum Sanduna Leramba Sugunu Amadi Serogi Mapam Kaya Tongna Paraba, State ki Combined Force na Taktokre, Serogi Sarukara Watliba Sisu Yamna Tuna Taktoklaga, State Force Marang Kaina Tamduna, Relief Camp Sing the Lady Sing, Masamasagi Mayumda, Hanjaba Yanaba Honari, Mayum Makai May Chakrabamadi, Amangata Tokraba Sing, Central Amadi State Government ki Relief Pandagi Yung Kai Sabinaba, Government Amadi MLA Sing na Taurang Togani Hainasu, MLA Ramesor na Makata na Pongdoraki. Si Ayutagi Horaga, Serogi Manung Sida Koina Sanksilaga, Moina Henjilam Ibama Fam Singsia Koina Luino Kupaito Silaga, Bapamasi Koigi, State Key Force, Mayam the Naganda, Nasi Aina Ayutagi Saliba Relief Camp, Tare Nipan the Ladiba, Sunudagi Laiba, Serodagi Laiba, Imaiben is Alicia Amadi Chilinao, Angang Macha Singsi, Atu Matamda, Serode Madi Sunuda Hananaba, Manipur Sarkar Yamadi Barat Sarkana Piriba, Relief Fund Makada, Makogi Yum, Kai Tagiba Madi, Kai Gibu, Okoi Sabira Ganda, Makoi Atu Matamda, Masamasagi Mayumda, Seroda Mada Sunuda, Hanjinaba, Haujiki Ladiba Sarkar Sina, Amadi, Akoigi, Ladiba, Honorable MLA Singna, Honaduna. Masi atu matamda prajagi damakta tauragani haibse mayamgi mafamda thamjage khurumjari Laisang Teng Khong Manung Maira Paibi Lupna Sinduna ngasi Thauba Laisang Teng Khong Manungi Imai Ben Singna Manipur ki Saktang Kaibi Yaroi Ekhoi Santi Pami Haina Himen Jen Semduna Khongjang Sangsin Kre Thauba Laisang Teng Khong Manung Lambi gi Nak Yet Leptuna Sangsin Kiba Khongjang aduda Sarugya Kibi Maira Paibi Luki Lusingbi Irom Basantina Hai Lamdamasigi Miyamna Asuki Matik Wanare Masida Lamdamasigi Lengana Irang Nemle Hairabasu Singya Tamyada Mishi Minagi Thodo Wathokti Tatana Tari Manipur Amadi State Government na Athubada Warayshina Purakuna Mahusagi Pibamda Hanzil Halu Haina Lengaki Puning Singsilaki Magna Makata na Pondораpada Irang Asnamara Moraga Masagi Yung Kai May Tabiduna Awabataraba Singi Awabadasu Saruk Yazari Loyana Pangbe Abamateng Su Pangani Haiki Aso warba matamasida aso sang de marilena basina Irang asini mini haraga Jina tamyada lady sina simina gi pawng si ako lady pajamya na tatana tari masigi dama awawa pungto ko nga si ako gi humen sena se senja duna makoi awabla saru ya jabani ako gi lady ba lesan yang khong manung miyam na awaba tarba sina tamyada lady ba miyang awaba se amase ista ko angama mateng pangja ni tungda so makoi dam mateng pang ta ko sen saduna lejari ngasi gi lenga amadi sentan sarkana Liana diba ani siki wala selama portuna ako santi leba Manipur mo hen mo pame mari laina ba khude mon phuna ma se issue asibu sok ta biraga ako pajaje tangdu leta na punsi je in singna leba punsi ha ba amata wen ba ko pante Ngasigi Himen Jen Semduna Khongjang Sangsin Baduda Manipur gi Saktong Kaibe Yaroi Manipur da Tongan Balengak Leibe Yaroi Kuki Militant Singdagi Sul Lotho U Manipur dagi Assam Rifles Lotho U Manipur da NRC Chatna Halu Maitai bo SD list da Salhalu Long Live Manipur Haina Thaba Pleka Sing Sina Kiboloyena Kholau Kya Su Lauki
Indian Army amasung Bisnupur District Administration sinduna district asiki ngomkhaida laiba khulsing okshong bung amasung tronglaubi da hangliba relu camp tangasi joint mega medical camp ama pangthokre tronglaubi awang laikai makha laikai khuthekpi amasung okshong bung da lairiba khunja sing amasung relief camp ta lairiba miyoi singda mega medical camp adugi khudong chaba phanganki gynecologist, ophthalmologist, pediatrician, dental surgeon amasung USC specialist Dr. Singh Puna, Dr. Taratere na saruk yadana pangthokiba camp aduda medical consultation treatment ki khudong chaba phangan badana tana hida langthak sing sulem na phangan ki amarom da su kwakta da hangliba relief camp ki maikai dagi haizarak padagi mapam aduda army Dr. Singh chatuna nupi humdra angang kunmanga puna mioi cham kunmanga rom medical checkup sing toki ngasi pangthokiba mega medical camp aduda nupi chonga kunamasung angang chani yangkai yauna puna mioi lising amasupna yangkai da layeng bai khudong chaba phangan ki Malengi mapam kaya pangthok na bagong World Environment Day 2023 Central Bureau of Communication Phil Sandel na Thobal Forest Division ng khusam na duna Anganching Eco Park kaksing da pangthokre Beat Plastic Pollution haiba sa hiya sige theme si pangthokiba thoramasi da miyam na plastic pollution reduction tawna tahon bada highlight tawri amadi numit asana lanai miyoi government amasung international body singda hena sangba malem amasung ekhoi gi environment ngak sena thamnaba hena maroiba thodang oheli ngasi Anganching Eco Park da pangthokiba tharamadu da miyoi humdra romna saruk yaduna park asigi akoibada upambi thabagi drive chathaki thoramadagi chief guest oina saruk yakiba division forest officer TIS Lokendro na miyamda plastic pollution lehendana ba paikhat payaba maroiba thabak thoram singsu highlight tawduna khangan ki tongan ba organization sing body shamasung stakeholders singna aikhoigi environment ta singna rakli bagi mayokta thabak paikhat kadabani amadi miyamna eco friendly oibagi hainabi leiduna asangba amasung asengba environment ama ohenabagi wafam chu thamki ngasi pangthokiba World Environment Day 2023 ki tharamadda Range Forest Officer Kaksing L Dines Phil Exhibition Officer CBC FO Chandel M Rustam amasung Alliance for Development Alternative Manipur ki President Dilip Khetria Patanjali Yoga Samiti Kaksing District ke member singsu saruk yaki Lions Club of Kaksing Greater District 322D nasu sinduna ngasi Kaksing Panjau Palum Delaiba Oles Homda World Environment Day 2023 thoram pangthotuna home asigi akoibada Ujara Singh Thakre ngasi gi Ujara Singh Thabaduda Senior Citizen Forum Kaksing gi member singsu saruk yaki ngasi gi World Environment Day thoronga mari leyena pangthokiba Ujara Thabagi thoronga mari leyena Lions Club of Kaksing Greater gi President Lion N Premanandana wafam kaya su phongdoki Senior Citizen Forum Kaksing President N Nimayamasung Lions Club International District 322D Zone 8 ki Zone Chairperson Lion N Munal nasu saruk yaki ngasi Malem sin bathungna pangthonariba World Environment Day palan thorongi manung jana Jan Shikshan Sangstan JSS Thobal District na Child Care and Education Foundation CCEF Wangjing ga khusam naraga World Environment Day gi palan thoram CCEF ki campus ta pangthokre palan thoram aduda Longjam Asakumar SDC Maya Impal na sigges CCEF ki chairman Dr. L Jalshyam na President Thobal College ke Assistant Professor Dr. M Damodar JEO Thobal ge hanagi DDO Techjam Bikom Das Social Activist M Mema Sung SI Syamna Guest Honor Sing oina saruk yaki thoramadugi nunggi oiba ufam sing thamladuna JSS Thobal gi Director L Karnajit na hai ngasi gi horaliba mahiroi sing da upal sing thajinbagi kanaba sing khanganaba pandamda handak sahi gi World Environment Day gi palan thoramasi school gi mahiroi sing saruk yahlaga pangthokpani hai ki Chief Guest oikiba L Asakumana Malemasta horiba upal sing kanaba sing thamladuna hai aikoi miyoi boina poklabadina tungda horaliba mirol sing da kanagadaba thabak sing toramsi ngasi aikhoina upala mamam dang thajilmam nabadi tunggi mirol singna madugi kanaba phangani amasung ngasi gi mirol asibu thagat nagani haiki Malem Pumbada Pangthonariba World Environment Numika Marilena ngasi Impal East ki Thongju Kendra gi Akampat Ideal College
Girl College ta hangliba relief camp te leiriba more amadi Churachampur gi Mahairoi class 6 tagi 10 phawbadal mahi tamliba singi oiba painting competition ma pangthokre League of Women sinla pangthokiba ngasi gi painting competition du da mako mathang takraba singda achamba khudol amamam su tamki hairi Jiribam district ki kadam talada leiba power grid Jiribam Forest Department amadi 132 kV power grid Jiribam anina sinduna World Environment Day 2023 pangthokre World Environment Day ga mari lena Range Officer Jiribam and Bira Singhana hai Jiribam gi climate asi yamna phaba uwa thabagi chapchaba matamni maramasna Jiribam amadi akobida leiriba CSO singnasu ahang mawpham singda uwa thabiyo haina appeal torakli amadi uwa thabagi chara sing awat pa leirabasu Jiribam Forest tagi lemna loba yagani haina phongdorakli Manipur State sa labinariba section kudimak na puno honabinarabata nungsi chanaba purakpa ngamgani haina Zeliarong Union Assam Manipur Nagaland President Ajang Rongmai na phongdokre mana makhata kibada mamanga gi matamdagi hoduna state sa kundaminariba kanglup jati kudimak isilinau iseisan oina nungsina amana magi dama care longminaduna hingminarami adubu karigumba bhaptanadaba kharadagi mamang thame ahumgi nungthildagi hoduna maitai amadi kuki singi marakta kangluki irang sagatki Hairiba sarang nabasida miyoi kaya gi punsi longkre miyoi kaya mana sopan nangle miyangi lanthung kaya mangan taanduna lamdamasigi miyangi mahucha gi punsida chauna saitheng pire haiki Azang Rongmai na Zeliarong miyangi mahusiladuna hanagum amata oina nungsi chana hingminanaba amadi lamdamasida santi hanjilhannabasu appeal torakli masida natana union asigi maikai state da athubada santi puraknaba amadi irang asigi matik chaba solution ama puraknaba union home minister Amit Shah da memorandum amasu submit tokre haina su phongdorakli Home Minister su ekoina memorandum pisin thare ekoi jelengong parja singsu masigi awaba marakda awaba ma oire aduna masi athuba mathangda ekoi nungsiraba ekoi Home Minister na magi maikei tegi masi amukka hanna irang se thogan ngai tawbiu haina ekoi fajanna appeal haibdi memorandum pisin khrabani adu ekoi na haining badi ekoi iching ninau maitai sing amasung kuki sing ekoi na haining badi thoki be thawu thru amaga kopi naraga ekoi amata oina hanagi iching ninau fajanna tinaba gumna tinaraga ekoi hingmina si haibase ekoi jelenglonggi sincere appeal ni adu ekoi ayamba ekoi hojik hingminariba matam sida asigumba khana senaba thokpa haibase amagisu atongba leite amagisu atongba leite animuki amangbani maram aduna ekoi nungsina hingmina si haiba ai sincere on behalf of my people Jilenglong people ai mayamda appeal tawjeri mayambu khurumjeri Union Minister Nitin Gadkari na haikibada fossil fuel petrol amasung diesel sinadrabadi pollution gi sada nipudi hantanba ngamgani fossil fuel singasi leibak asina chahi amada lupa lakh crore taruk ki leiribani wafam asi Confederation of Renewable Energy Service Professional and Industries na IIT Delhi amasung University of Delhi ga khusamnadun sinba Green Urja Conclave ki thoramda wangaladuna Minister Gadkari na phongdokibani lisingadi kuntradadi renewable power generation gi 500 GW leihannabagi pandam leba asigi oina thamli clean energy capacity gi tam da yengbada India gi position mari shubada leiri state singna makoi gi angam bathakta pollution hantana ba honariba asumba khongtani haiba wafam su Minister Nitin Gadkari na phongdoki Bihar da Ganga Tural gi mathakta hauze sariba thong ama kintarakpagi matangda state adugi chief minister Nitish Kumar na haikibada thaudo adu da mara leibasing mathakta convection lokhatkani thong adu lisingani kuni thogi April da su amu kintakrabani madu section na sadabagi khudamni madugi maramda thijinaba department sem sare kilometer ahum meter taruk sangba thong adu lisingani tara mari da saba hokibani tha tara mari gi manungda thong adu anira kintakre ahan baduna Bagalpur gi maikai dagi lisingani kuni thogi April da kinthaki aduga ngarang nomaijing numitana Khagaria gi maikai da kinthaki bani Haujarabada marapam kana thamjari Serauda Kuki militant singna nomai ka thorakpada miyo amasire World Environment Day 2023 thoram pangthoknakre
State asida laiminariba section khudimangna punna honarabada nungsi chanaba purakpa ngamgani haina Azang Rongmaina phongdokre. Loyana fossil fuel petrol amasung diesel sinadrabadi pollution sada nipudi hantanba ngamgani haina Union Minister Nitin Gadkari na haikre. Ngasigidi paudam pijaba matanga solution jare miyeng tabiriba singbu kurumjari.